Ahar Mamuktada, Nasigi special talks program, Sigidama, Mijang Tabiri Vice-Com, the GTPL Cable Network, Loina, the Diamond TV, Facebook, the YouTube page, Animaxida, Mijang Tabiri Basing, Ampunomopu James, Haguzamna, Taram Lokcheri, Nasigi, Yam Akanaba, Quigi, special talks, Asida Quigi, Kai Kumnazaraba, Ming Oina Panjarabada, Quigi, Roshibina Naorem, Tarama Pansuba, Asian Game, silver gold, silver medalist, Aduga Loina, Quigi was a head coach Saigi, Ikai Kumnazar was a Quigi Mabam, Prem Studio that links in Bidun Lady Hanmokta, Taram Lokcheri. Yamuaze, Nasigi, Sumlaba, Tormasida, Quina, Hajarubada, Nasigi special talk program, Sida, links in Birapaduga, Lamdamasigi Mai Porokiba, Hibatare, the Tonga Tonganba, Quigi category Sida. Salibasing me masing yamagas so habatare han bagyo ina koina Roshibina gi pautaza matam yam nungai ba fauki dugumba mikup ama haijabatai maduda Roshibina da han blak sabada Naorem Roshibina Devi a silver medalist in Wushu and inspiration to all Naorem Roshibina Devi who won a silver medal in women's 60 kg sanda in Wushu at Asian Games 2023 gi aduga mikup to kari karmai paubi ki bagi Roshibina mayam da kitang share kitang tawise adugi matik harawa fawe adugo kayan aina pamjaba ai dio jana pamjaba goal makti ai program pamja hodre ado matung tarak pada ai kanno hana jaraga ai jana pamba madi malai baki kanno hana jarake na aisen okay aduga khoigi goal mak phang hodra gasu hariba mikup to phang po mikup to haitare Kamdo Kibage excited Isade Kari Haitare, Sugam Pang Dabu Haitare, not only Manipur Ginati or Zakati Haitare, India Giwina, Mot represent Rokan the Haitare, who is then Yonia, my Paxan in any Habataiko. Do Karamba Mikup to the Kari Pobiki. I go Pangodian Kitamuri Numaite, the Wo Shida, Inam Damdala, and Mayamaibu Gold Muk Pangdragasu, I will Harau time and Opiba, Ozana Harau, Raurisita Viva, Kongangi, Imai Ben Chinana Sina. Ibu Fazana Puning Togat Piba, Asi Uraga, Silver Adum Mayamna, Silver to gold, Maki Changa, Harau Bafungo Pido, Adukimatic, Ijo Harau Bafung, Pause, Amadi Hanging Islet and Tagatari, Mayambu. Amnoise, Aduga Makata Zarapada, a quiggy, Ozada Mulaxige, a quiggy Roshibina's minor, Manap Hange, Habasigi Haitare. Ozagi Nungai Kiba Mikuba Haitare, Kazikam Yam the Sierto Wayabase, Ozakari have you? Yam Nungaiba moment Abande Oiki, Magi semi final Bauto, Sanaba Matamda, Akoi Saigi, Akui director, Adegi Oza in charge, Axalizing Hoi, Mayam Todana, Akogi Saigi, Tonganba, event key players sing Akoi Mayam Pulapna, Akogi hold meeting hall Malay, Saini Arshi in Palgi, to the Akoi Mayam say. White park screen the pull up young mini. Yam Kari Haitare semi final to the Yam dominant town Haitare, a quick Angsina, world number 2, Korean World Championship silver medalist, Vietnam player do a second round the show. Metagi Anirag Intaraga clear win Haitare, a wide disparity the minor win to Mikupto Yam Naharauzaki. Akoi mayam khudakta anirak sobagi mana inthage batuda final di soida da change haibagi documentic akoi nuai batu fauki okay zaduga kare magi goal lohol hodabagi swai matang dadi ozagi pung dadi kari kamai goal se asayam chawna tawbani khoi strategy phajana sem khibani habadi khoi gi semi final quarter final mathang changjalak basida final gi oina kari gumba tongan ba strategy khara Akoi Sigi Potse Moina Haribo opponent Duna Chinese ki opponent coach Suna Moi Sigi game plan the Soi Togani Adu Taraga de Aquina Masigi game plan the Tausena plan the Ampazan Togibane Duga goals Logani Hina Taza Kiba Adu the problem Oigrisina Akoigi Magi national camp ki final phase the injury am khak lai greba Roshibina gi right leg sida ado khoina ya minor stress oina khalluba aduga yam kana practice taw shan ge buduna maram oraga ma si kona hojik yeng bakanda di ma je grade 1 stress grade 2 sangam dai smine taw lerame MRI lobo kanda adugi rest recovery duga taw dabaga madugi injury duna maram oraga khoina
plan tauruba haibade wakhalda khallaga ju manungda khongdo yaraktrabanina akhoina sumaina sanage kain khanba adugi level do khitang wat khiba adugi nungai jadaba lei adubu yam phajana mana second round the comeback taurakanda only mai makhong naraga ju akhoigi tongan tongan ba technique akhoigi sanda habsti technique ahumna sana jabani kick punch adagi throw adumagi kicking je khong yadabna maram oiraga yam kanna season adraga ju magi throwing skill duna phajana adomda focus taurakanda China masa do pairaga langdharak paga haurakpa adagi Chinese stadium do da China haji poba yai kaina moi gi pura lau khong dana khoi gi mi pai ba amaga loina na adugumba feel tau han bangam khiba so yam nungai jakhi gol mak la hodraga so hoi tungda my injury je phala kanda amuk asoingam kha amang men khala kanda soidana di mathangi edition matung taba tournament singda gol lobangam gani haina sa thamjai aduga jaukhigi kaino si Roshibina si mai haurakpade haitare sahi kya dingno jaga loina bidai si karamba sahi ai je 2014 da sai special area games ta han boina posting lae adu da ma se only 28 kg da sanara me ma matam du da gi hauna 10 years back sahi tara mu sure ma ga iga loina rakpa se adu da gi 28 ta gi tapna ka khale 36 40 48 kaina swaina lakpa da gi 2016 da aina maga thengnaraba matung sahi ahumgi matung da maje junior world championship phange junior world championship ta 48 kg da han boina Bulgaria da ma world championship ta bronze lawe adudagi mathangi olakpa sahi da maje akoina khitang nupa macha jing ga jotum compete torokpa nupi macha jing da di matom da hek oiramba adumaina competitive tawbadu da ju nupa sing na phawda magi mamana bazing phawda na maje moine henjan bayade masidi master ji da di henban henjan bayade kaina master kawe magi mamana ba amani khak lei rabbi energy kaina yam lu na tinaba aduga dum moi ahum je manaraga dum sparring ga je partner oiba da makhoina maje nupa macha gi gumna dum nupa amsa ga idana ju khanjaba adagi thoibina ju maje nupi ni kain kawba mkhai sana jaba asmai tawrakanda maje world championship ki medal du gi matung da khoi gi matam du gi 2018 Asian games sida maje soidana phajana preparation tawraga di sahi ani muk lei ba matam sida tawba yagani haidana preparation tawjakhibani adugi matungina 17 da maje weight category khara up tawre aduga maje 60 kg jida junior Asian championship Korea da chatpagi khudong saba phange akhoi test match mayam ama sanaraba matungda India camp loiraga sumaina chatpa matam sida ma se Asia gi oina ahanba Asian championship ta India ma samana goal phangba mana ahanba oikhi aduga adugi matungda amuk Asian games ki senior category da debut tawrakanda Asian games ki planning si haukhibani okay yam ngajai aduga jada muksulak chagi aduga koi Roshibina da mulak chagi Roshibina chahi kaya dagi no masi sana ba horai sei sana hari balam sida kari kari si sana dringi da topa masana kari kari da yobirami kramai to bibno ije 2012 dagi sana ba hojarakpani adum kaino haurakpadagi aju usuda dum pamjare adu usuda dum join tawjare aduga 2014 da ai oja Prem Kumar thengna matung ai matam du de yam pi kai dawba ai kai bo yongno sanaba ai gi mindset kum kaim leitri du de adum paksana sanaba adumaina tawrame adai oja lai oja na ai gi target phajana em plan tawbi target phajana tawba ri oja gi schedule phajana illaga oja na haiba oja na takpi ba aduki matik ai ju oja na hai oja aduki matik thajai ai aduna su ai si yobo ngamjarakpane oja na tawbi oja aina si yorai je oja ge chauba role amani na haijaningi aina oja thengnaramdragadi ai sum mayamna leiriba stage sida dum leirambazu yai na haijaningi adu kamai oja okay adu sigi matang am lai adu Roshibina ngasai gi sana ba kona bai si aina pa me ga ne ta kano ta udina te imung manungi yamna support am changi adu ima pabungi ming han badam tanga thambise aigi baba gi ming Naorem damu mama gi na Naorem Romila okay mokoi kari kari thabak tobi housewife boy bibra mana masing kadi leidana kwate ri sarkar thabak tobi bra kamai kamai toge se baba farmer ne mama su dum baba gi dum mateng pangbi dum anima dum
farmer ni hai ta. Okay, ai mafam dai ni khangjare chin dagi tajage address ma yam to phasana ta hai bisi. Ai address Kwasify Mayai Lekai Bisnupur district. Okay. Kwasify da nahan wok pagi thorom ma hai tare. Phasana pangthokre do Kwasify gi akoi ni am sauthok chab khar le Kwasify gi club mera pai bi mai bel sing si afaba thabak ama torok matam da mayam yo to bugi ama khak akoi ujai hai tare ko. Ado ngalingai ngasi dagi after kano the before 3 years I think adai wide mapa hai tare Roshibina na karigumba mana ama loruk pagi Roshibina gi kaithen macha ma khoi adai da leiba hai tare ni ko. Adai da Roshibina wok pagi lilam sana ke lila do ai yaw hai tare. Yam no ai chakoi Brazil la loina hai rak tana koi sangai gi lila ma sana ki koi mafam du de artist mayam hai tare mafam si Kwasify gi de koi mana ma sing hai tare Manipur ga yamba mana ma sing pothok sa thok sing si ayam Kwasify de yam su pothorok pani aduga koi bus tu numit tu da kobi na pik than gi hai tare ko yam kana to bu yam no ai gi mafam aduga maduda aikoina Asia gi oiba macha ma khak mai palapagi wok khibagi adugumba nupi macha du nga semuk Manipur gi not only Manipur gi natana India pagi pumbagi oina mai pak pasire nungai aina masi namu Roshibina na smai torga festin kano thelaga tawki wanga so soida oiram tai na isi ko na hai tari bani airport wari sanakra matungda aingo da la e wakhanje ada aina es masi soida chumani mongonam ta hange na adumai taw yam nungai ba hai batai handak ki irang simak leramdredi Roshibina miyam se amuk hen kaino torom bayabani hai batai adu nahan airport ta mayam tawri du di mioi khra dani adubu nungai pham di khangamoi haibadi irang sina haitare nungai ga da adu ma mikup amada adu swai matang si irang sina kitang nungai gi da si isa da kari feel tawi mayam da kitang share taw ba kari le habiyo medal lawra ga su nungai bam khangi de haidi babai ga su pori phajan sanadamina moju kamai tawramgani aduga hauji awaba thengnariba ima event mayam adugi su adugi matik nungai haidi akhoi da su thokningai haningai leite aduna adugi matik nungai da faujai aina medal lorokpada khoi pulap Manipur pumba harau kano celebrate tawminaraga de hena nungai ba faujagani na haijani. Okay, ado ima pabung na di hariba sana khona bas de isa ji samani yarani kholani ado kari khangba lei ado mokhoina si line si chatlu kholu haibna chingba kari wari watai de lege picnic matam da nganna yaur poraga su isana khangau kari share to yable pi ngai da di aije baba na di larik hana tamgo na di hai hadi aduga babana budi direct haibo ngamdre ai sana ginu haibje koi khungi pradana baba da hairaga pradhan duna ngona them na babok tawge hadi larik hana tamgo sana baji khara leraga sana ji khochi na adu matam ai yagi de sauju sauningye sana ginu harakpada adagi khoi gi khungi pradhan duna ju yaroi ma ji sana ba thajalaji harakana baba na ju dum agi apam da dum support tawbi gi haitare aduga jiksu dum fajana support tawbi baba ju moju adugi matik wana honaje khoi da makta adugi dum baba ju aina aninga lekata. Okay, aduga saigi Kwasify de kari hadi masi odai da kaman oina mi sing na sana bagira natraga kam hai taw da kadai da uru badagi kam hai na wafam se hadi masi sana basi yaura ino si haibo sim sum tanga habio khoi khunda kano district level ama tawgi usugi adudo ura matung da ina baba ida ji haibudi haide aina ka khoi yungi mokpa phida ka do segai raga kinbe ka saraga phi mam namjalaga dum thin ma kawa sum sana ba yungi kano duda ada baba na khoi iche maleng hambi maju matam duda usu player ne side da ju leiba aduda mana habet tanaraga asmana angang sanaba pami kholi kamai tawgani na harakanda khoi iche malenga mina suggest tawire side da chango aduga usuju lei na haraga dai side test thar matungda ai changjarapa. Okay, adudi adungi lekai da sanakiba match si amaro ba match samne hai tai maramdi motivate tawgiba yawning ba khoning ba gi hai tare nupi macha ma ji hoje de ke dana maudana dum panglai lebe sun yawi kana go na hai tare hojik matam da di phone mamang da thoga jagoi sadan lebe su yawi ke ja mauja dana hai tare madugi phaba phata du na tongala kanda adu yam nungai jari budi yam chokthuk chani ngai oibadi khoi gi lamdam sigi sanaroi sing na smile tawdana khoi gi mai hega purokpa sidani khon he penjari siam chokthuk chani ngai oibe se khoi gi sanura sing na hai tare duga khoi uja keno da khoi ja Prem Kumar da mu lakchige oja tongan ba Roshibina gi kari magi khoi gi keno si leibi bage
ओजाना खंगबीबदा हाइतारे हेक उबदो ओजाना उबदा एस मसी आंगांसी सिगुम्बा लई खोली गाय ओजानी नको खोइने खंगदब मयाम ओजाना उबिरंगने अब खितंग शेयर तब याब मंगोंदा करी करी टॉप टॉप करी लेबी ओजा माकी टॉप टॉप मगुल से यामना ओबिडेंट ओइबा अदुगा दोकिमतिक फेटफुल ओइबा सुगुम्बा गुल लमा यावे हाइबदी ओजाना हेक हाइगे पोट से 100% तौरबा मतुंग द सु मुक करी वा लेके सर कई तौगोगे काना सुम every yam satisfying oiba mawong da magi dedication je yam high oi aduga akogi mi compete tawba matam da minaga khitang hen gragadi ma nuai ja da man helingai nuai ja ba adugumba yam competitive oiba gunama su yawe adu high ba number 1 yam na obedient oiba fatful oiba aduga magi sincerely hard work tawba sina ma khajitang mayam dagi khitang hen aphabani haina haina thamjage ओला मसी साइड का चंगक प मसी की मसाना सिगी हाइतारे करम हाइनो नो मागी चंगक की मोचो जाना खंगबदे करम कर सिलेक्शन तौरगा नत्र करी यावरुगा डिस्ट्रिक्ट लेवल की करी करम बर हाइतारे मयाम से हम खंगने दी हाइतारे जा साना बसी रोशिबिना गुम्बा अदुम खरे हेना कोई लेरम गदो माले हाइतारे अदुम मसी कोई करम हाइना डिस्ट्रिक्ट वाइज की वना खनबीबा तौबीब्रा करम सिलेक्शन से कमाई तौबी दुगा हाइबसी मरम दो जाना मयाम पुरमक हाइतारे सुमाइना पामजब रोशिबिना गुमना लैबसिंगदा नसिगी टॉपिक सी उरुब मतम तारु मतम नसाई रोशिबिना ना अखोई चुमनगी मखोय लाइदा पांगथोपम दो उरुबदे मांगसी मेडल लौरी ने हारिबा अदु अरतारगदी रोशिबिना गुमसे मु उरकांदा ngasi wakhal kya amrum lakpe khoi kadai da select togani kadai da yaugani sahi kya dagi sanaba hogani or education gi da kamai legini sel thumna kya am changi mung manung da khoi gi sana khona bai sida bu tonga tonga bu wari singam like training satpada mapalam da satragadi pesa leite adu togde khote haiba duga wa na gai hona jarkan da khoi gi kona medal lawra aga awaba loira kan mayam na khangbirak pasin oi ahan no sanaring metam da di mateng pangmina leite hajariba adubu konang da mai pakla kan da mayam na khoba khobi bagi mayam tholok pe wani taseng no ki haitar di inkhalik liba singa sa khoina sem sarga maduguma singa do khoina khitang mateng pangsila kan ma khoi bi hena puthok pa yana bagi atop machak sing kari lebi adgi sora pom ta ojana khitang tambi sibra yam na interesting oiba yam sumaru oiba poni ojana thambiri se thank you for the right question adumak ni oja moina ina mayam da su तंजा सिगी खुदों साबा लौजरगा हाइजनिंगबा हाइरगदी अखोई स्पोर्ट्स अथॉरिटी ऑफ इंडिया से हजिक स्कीम अनी ले स्पोर्ट्स ट्रेनिंग सेंटर हाइबा स्पोर्ट्स ट्रेनिंग सेंटर जिददी बेगिनर सिंग लागा सुक्तम तमद्रिबा आंगांग सिंग दु ला कांदा दुम कम एंड प्ले स्कीम कोई एसटीसी सेंटर गी मखादा अमुक कम एंड प्ले हाइदना अखोई सुक्तम तमद्रिबा आंगांग सिंगना अदुम लागा फ्री ऑफ कॉस्ट ने माजे एनीवेयर माना अवेलेबल होइबा जगह यामना लापा लम ओइरगदी एसटीसी सेंटर वुसुगी से हौजिक एसटीसी इम्फाल खुमल पाक्ता लई अदुदुगा एसटीसी दगे मु खितंग फगलकबा खितंग इलाइट लेवल अखोगी ने इंटरनेशनल टच तौरबा कांगबुना लेगदबा मफमसिना अखोगी नेशनल सेंटर ऑफ एक्सीलेंस हाइदना हौजिक आइने हेड कोच ओइना पुजरिबा साइ तागेल इम्फाल सिदा ओइ अदुबु अनि से अदुम कोरिलेटेड ति ओइरे अनि अंगांग अमना तंबिनिंगबा उसु सानानिंगबा नत्रगा अतोप गेम फुटबॉल हॉकी अदगी एनी फेंसिंग अखोई गेम मखन मयाम अमा लेखरे अखोई साइ गी मनुंग सिदा अदु वेट लिफ्टिंग सु यावरी हॉकी यावरी सुमाइना गेम एनी गेम सानाबिनिंग बा अंगांग सिंगना अदुम लाकपा याय मखोई जॉइनिंग फी अमा तलौदे टोटली फ्री ऑफ कॉस्ट नि अदुगा चाही मंगा दगे होरगा चाही ट्राइपान या कुन की मथक लान घरगदी बेगनर ओइबसि खितंग खितफ्ती ओइ हाइबबु पाम्बीबा लेरगदी अदुम माई मागी कंसर्न हेड कोच का ताना बिरगा अखोई उसुगी ओइना दे अदुम एनी टाइम द लाकबियु ऑफिस आवर द ओइरगसु अखोई ट्रेनिंग आवर द ओइरगसु एनीवन मोस्ट वेलकम नि अखोई टोटली फ्री ऑफ कॉस्ट अंगांग सिंगदु सानाहनगनी मखोई युमदगिदी लाकपा तारे अहानबगी ओइना अदुगा मखोइना सही अमा अनि अहुम माना कन्न ट्रेनिंग तौरबा मतुंगदा नेशनल मेडल का लौरबा सुमाइना तौरक कांददी अमुक नेशनल मेडल लौरबा नेशनल की गोल का लौरबा कांगबुजे अमुक अखोइना साइ एसटीसी सेंटर की इनमेट ओइना थंबा नत्रगना अखोगी एक्सीलेंसी सेंटर जिददी अमुक खजिक्तंग फैसिलिटीज अपग्रेड तौई चाना थकनबा डाइट तगी अदगी मखोगी हौजिक्ति याम हानदगी याम एनहांस तौरे अखोगी वर्ल्ड क्लास अखोगी स्पोर्ट्स फैसिलिटीज इंडिया दजु अपग्रेड तौनबा ना हौजि याम कन्न होनबिरि गवर्नमेंटनसु अदुना अखोई स्पोर्ट्स साइंस बैकअप मसाजर अदगी फिजियो अदगी अखोगी साइगी इनमेट सिंगने येंगदबा डॉक्टर फावदा थंबिरे सुमाइन तौदना सानाबु सानानिंगगदी तसेंगना डेडिकेशन ओइना आई सानारगे काइना खनबा अंगांग मरक्तगा आई सिगी लमजिदा फजना चंगगे हाइबा अंगांग दुदी
adum lakpiu aduga adom gi ningba soidana thungani haina khan ai thamjage thagachari duga sir ngasagi top wafam amna khigi masigi sanaroisi olympic haitare masigi da mo khigi Roshibina gi kari manglan kari kamai lebo jana share to bayas Olympics se akhoi 2026 youth olympics study yaure aduga akhoi regular olympics da olympics study sidai da yauna na ba yam kanna akhoi international wushu federation na kanna hotna biri ada in future olympics ta soidana yaugani haibagi asadi thamli aduga manipur ga ju yamna sana ba game oibanina karigumba olympic ta ga yaurak pa taraga di akhoi ahan ba Asian games ki medal sumai tai masana lawi akhoi kai 2006 tagi hauna akhoi Asian games tadi 1990 tagi yaw ba haukreba aduga Indian wushu team je 2006 tagi chat pa haubne aduda ahan ba medal se mai tai masa akhoi gi marup yas ta coach hoina pubiri ba MB Molje Singh na ahan ba India gi bronze medal ma pubire adudagi ahan ba Arjun award so akhoi Thawal dagi W Sandhyarani Devi mahagna akhoi gi 2010 da silver medal ama mana lauki adugi matung dani hantak Roshibina na amuk 13 years ki manung da silver medal gi position phangi se Indian wushu team na adumai tawrakanda first second third Arjun award ahom je Manipur masanga ta oiki adumai tawraba matung da hojik target se Manipur ga ju yamna sana ba event game oibanina akhoi khel ratna wushu da laitri ahan ba khel ratna natraga akhoi gi yamna target yam sauna thamjari hai tare wushu da phajana multiple times akhoi gi maximum times world champion title ga akhoi gi angang sing sina lohalaga adum bharat ki khwai degi wang by award sing phanghan ge kaina haiba dugumba sa thamjari tamno ngai jo jada mo mathang namu lakse ge duga hoji ka khoi Roshibina da mo lakse Roshibina hoji ki masana si sanara ku matam da kari struggle hai tare mung manung gi oiro isa gi oiba struggle kari thengna ki awaba nungai ba sing kitang share to be awaba di atuki matik thengna gi adu agi awaba pura agi 90% agi ojana pubi sahi tara chupna sumaina sigi stage se yorna ba sidai mayam da kitang fagalak na ba hona ba da ojana atuki matik waba agi damakta fight tawba ai atuki matik wahai na ju ojagi penhan ba buding am de adubu I kan hona jage na khanja haijani aduga aina chahi tara ojana ibu chahi tara chupna aduki matik wana ojagi family power sacrifice tawraga akoi bu sembirak pachida kamai ngasi si yorok pachida sigi journey je yorok pada aduki matik awa pachida nong fawa kari wali wahai ama tabo hairak traga ngasi aina kitang fagalak bajida adi aina ju si tawbani si panbide haidi adugumudo lak tabu nate player ai khatana tana atopa player da su thok taba nate adu ai kitang nungai jade na haijening ai isana deserve tawjaba isana fulfill tawjaba oja do ai haijabani aduga ina si yoriba si gi thakse yorakpada awaba mayam thengnara ejidi ai gi oja Prem Kumar ni na mayam du haijening thagachai Roshibina koi break amagi matung da amuk laksege makhata ba wari haiba tare ngasi live stream da laibiri ba koi gi madam Nandini thank you so much in our Roshibina Asian Games silver lauduna Manipur imagi mingchat purokpa thagachari matung tabada hena faba performance pubira o haiba ga loina na koi yaubiri mayam puna mana so hoi wahang hangbining la so dum hangbirak pa yagani live chat to rasu call tawdun rasu madu khodong chap haiba tai mayam da pijari aduga break amatang lojage aten break sa matung da koi amuk yamna yang na laksage Karigumba dom yumda laiba anaba singi hidakapa dressing tauba blood sample loba rice tube hapa catheterization hapa enema tobinaba experience lairaba nurse amati doctor thibada awaba thengnabirabadi wabiraganu Medalist home nursing care service Manipurna pungpun mari chupna adom yumda laktuna hidakapa injection piba dressing tauba feeding tube hapa catheter hapa amadi makhal kya ge anaba sing experience lairaba doctor amadi nursing laktuna mating pangzari akupa marol gi damak Medalist gi helpline number 9205987988 ta call tawduna tanabiu
Admission notice at Bangalore last few seat. Bangalore da masak nairaba maming lairaba Pharmacy College, Narayana Institute of Pharmacy, Gautam College of Pharmacy amadi Oxbridge College of Pharmacy hariba college sing asida seat khara hangbagi pharmacy bu pamjaba amadi certificate bu pamjaba D Pharm amasung B Pharm gi yamna line pass tawba yaraba chahi manghandana lowest fees da akaknaba seat khara leijari. Interest laiba satra satri singna September gi last week fawbagi manungda admission tawbiu adongi khudong chanaba guideline leijari. Extra no commission and no extra fees leijade. Akupa marol gidamak Global Educare Khongjom Bazar 9378153923 amuktangana 9378153923 natragana Diamond TV dagi khangbibi yagani. Taramukchari break ki matungda aduga amuka hanasu koigi oza Prem amadi Roshibina taramukchari thapak ama tawbasi hekta makhaiba tare akoina sanarakpa torokpa matamda hai tare ese side thoita khallaga hekta chatlaga na sanabasi Asian game ga de panglongda di lawba yabadi nati hajariba ngasai di akoina tajari wari se Roshibina gi struggle se magi khara dum family gi hai tare background amagi wana traga sumana thengnarakpa mayamda hai tare koi oza da mulak se oza Prem kari struggle thengnarak magi si yongna bu honarakpa da hai tare oza khoina budi lamjung bidena mayam tobire ade koi miya pano puto ko share to yabada ozana khangbi bada kari Roshibina se kari struggle si bhogi keno sida ozana khangbi bada kari lebi adum struggle haije adum ani thabak chawba ma bu tawraga di e pan bana traga any obstacle je loi thengna bhaise ma hoksani adum mahagna junior category sida yam phajana perform tawraba matungda akoi main oina junior da phainam lawraga sumayamna akoi gi any game sida junior gi world champion ga je thoidokna kitang senior na yam thina weight test lawi aduga Olympic kumba Asian Games kumba da su akoi senior category oi banina akoi senior jina weight test yam na oi akoi gi 2016 da akoi gi India je da wushu lakhe ba je 1989 sai da gi lakhe bane aduga akoi gi International Wushu Federation gi championship makhal ani khaktang lei khitang elaborate tawraga hairabada akoi gi Asian Wushu Championship World Wushu Championship se sahi ani lairaga tawba International Wushu Federation gi official tournament ne adugi stu mathakta sahi khudingi tawba Open International haiba masulai maduna amuk akoi gi Open International oikhre aduda weight test se akoi gi by annually tawba Asian Championship natraga World Championship sina hena akoi gi na kano oi maru oi ba ama oi aduda akoi gi Indian Wushu player mayam amana akoi gi Open International da goal laukhraga su akoi gi Open International nattaba akoi gi biannually tawba official Asian Championship World Championship sida di silver bronze mayam ama lawi khre aduga 2016 da aigi satra STC Imphal gi yengkhom jason mahak kaksing dagini hausi podi army da ma like hidna SSCB dagi sanari mahakna India gi hanba junior world champion oi any world championship ke format sida mahakna hanba world champion oi graga su ma junior da oi banina kitang weight test to kitang mayamna keno tawkhi habadi federation no raga su magi highlight se yam tawbi khidaba adudagi penjada dana habadi aige ngang singje senior da su adum phajana afaba performance pinaba target to thamjarakhibani madugi matungda ma aigi Roshibina si 2017 da akhoi kenogi Korea da sanakhiba Asian Wushu Championship ta maju Asian Championship ke format ta mahangna India gi hanba gold medalist oikhi madugi matungda Asian Games 2018 je chahi amata ngai saleba adudagi senior category sida debut tawraga maje senior category sanana ba yam kanna honadana tawrakanda maje akhoi gi senior national suksan sanadringai da on request hai tare magi Asian junior da goal loghiba yamna phajaba performance tuna maram oraga khoi Asian Games ki open trial hai tare adudai da mahak se senior debut oina hai tare senior national suksan sanadringai da ma trial do hana yawhan khi maduda su hana gi defending champion afawba player mayam ama lairambadu mahakna mai thiba pirakanda magi Asian Games ki bird ama kanbangam khi adum oiraga su aduda magi kano do loidri competition do maje under age oiramba
Okay. Aduda mana India gi ha atai defending champion hana gi senior sing do mai thiba piragasu under age oiram baduna maram oiraga ma se amu topa jing na protest ka tawbi dana ma je satpa phangdana ba akhoi mana karaga zu ma je under age ni na akhoi dum pubiu kaina haiba kangbu mana adugumba position haidi kitang problem ga madugumba su dum thokkiba sigumba sisu hai koi khangda bi wan irai laiba man bi wani wajana hai biri madugi matung do za akhoi gi federation na ma gi performance da thajabi dana adagi aina so association da documentic haijaraga hai tare oja amagi site sir angang sina kaigumba kada bo eragadi ai yai accept tawjage do angang sina sungamaga angang si thabi da ba haibududi yamna phajadaba amasu oigani haibudagi federation gi secretary singna so totally angang si gi favor da akhoi gi favor da yam phajana special letter international usu federation daga idana special permission lauraga undertaking hairagdi magi ani aso open nangaga su federation amadi magi course na adugi responsible oigani kaina tawraba matungda kitang combative full contact nina khajitang ju section da bayada ba adugi pot to tawra kanda maje ahan boina sanaba gi ayaba tanja du phangki jakarta asian games ta okay aduda mahangna india gi bronze lobang amduna ma youngest asian games medalist in wushu mana hojik su oi we okay ponglai di talai da bajani thang sing se torok matam da hai badai aduga koi gi Roshibina gi matung sidai hai tare tonga tongan ba wushu gi lebiri ba players sing topining ba sing na hai tare ko pa hek maron khanging asu koi gi oja prem da gi hai tare koi de contact ka lobi raga mama pa oi ba sing na lamdam si mai poro kada sing de hai tare to jang sai gi uji ujana tapi bada puning si jing law ba yawi hai tare item mama da gi magi madu gi category de khan ba ya ba gi le raga su thabi da ba khot ba ma hai ba duga khoi gi mainland india ga so hai tare ni ko kari go mam sum leina ba matam da khoi som da gi sana khona ba si phai hai ba budi khang sport house ne hai ba budi dum hai re adubu masai phai khang na la kan da so kadai wai de no ma asai de yora kan da he nam thabi boy kari boy kadai wai de no khan bi de no ba pu de no ba pura agadi india mai pro gadoni ne hajari ba khanjari bido sigum ba sisu dum khara dum thokpagi mami ga se dum leibugum ba Roshibina kari thengna ba leida mai ne ga to si kitang mayam ga haiba haibadi india gi moi mayam do hunbagi wanate ko kitang ga dum si leibra mami ga leibjala ma si mayam haini si chumjala ma si bo aina ga kano 2017 asian championship sanaba chalamdai daga atop mina kano sumain ga haibi rak puja we nang wet ojana wet 48 tagi 60 chahi amada kano kahan baneba 60 ojana phajana plan taru matungda aidi tum chaba thakpa ju phagal hai thar adagi wet phajana kar ga 60 de ju hena ai profit chu laibani na 60 je kare aduga dum atoba kano mi atopa gaina haibira puja nang 60 dadi oiroi mi na phubira kani nang di am pe kan haiba adu yam haibire nang mai thiraga lakpi ai ga ninghan na wa ga je haijilak ta Iran China ji wang chaw ba ngatani aduna ga phubira kani nang kaisu oiroi ga haibirak ba adugi matik ai nungai jade matam duda ai ozada ai wa nungai ozada loi share tawje adu ozana ai ozada tamme adu ozana adugi mate aibu mentally boost up tawbi hai tare adugumba haidi kamai haigani adu mai tawduna adugumba leiraga su ninghan nadana bozana yam inkhatpi hai tare Roshibina na khangda wani koina Roshibina na chanabagi place khoi kare hai tare replay oine yenga so hai tare ko kadai deno ma tinbado khoi myam in be yawi hai tare tinbado tilak pus sai ji di phadong ni ga na khoi in be yawi hoi hona ba struggle da di na mai pak pa or ma khoi yawu dur ga so hai tare masini sanabagi game spirit hai tare aduga as many as 43 athletes from Manipur the Guinea handakis yauri se aduga in total 9 event at 19 Asian Games da yauri se category akoi masana sida hai tare tongan be athletes in Manipur de yauri se compete 9 sport including hockey, men's, women, football, men's, women, sepak takraw, adikani kiangking gaina leiba adigi wushu gi leire cycling gi leire rowing gi leire judo gi adu weight lifting gi hai tare puno mak singa se adu mayam punna sabina badu da hai tare nga sai gi lakhi bade khoi mana bo logdana lakhiba then after khoi lakana khoi Manipur gi yaw khiba nifu hum doge yaw se makhoi mayam gi reaction di Roshibina kamai toge haidi Roshibina na mana lora kana sabina ri Manipur gi ladies ni pau phauno bo or something kari makhoi gi hai tare ni ko
kari le support adum koi Manipur da hena 43 da hena yawarga di amu nuai jani kan amu kase nuai ne habesu khale aduga medal lor paje medal lo bo honara kanda kai koi maitai maja oiramaga di na nuai ni maitai maja medal lo re ta ba koi maitai maja oijala kai na ju khangda puningda sadak medal min dai lo re si maitai maja oijala hai bi wakal adu saprakta ko ge adu ga te te gi su khara lai gre ko opam sing ase adu ga akhoi ahan be hek ta jabadadi Roshibina gi han hana ta jai hai tare adu yamna nungai ri di kai no hai kan de khoi si uji tasengna nok pud nok phum khangda ba hai ba dai cha ba da sa phum khangda ba harau ba harau phum khangda ba tume tu phum khangda ba pon ma sida kapsal e ga du tori ga da tori nga singarang mu hapet le pore ngarang na han gi yang am popi da mu khra hujale adi Bishampur sai sima maroi na hai tare ni ko yamna khoi gi chauba jaga amane ba yamna khudong thiningai ori ba jaga ori adu ga Bishampur jaga dagi amuksu amuk mai pore ni khoi Manipur gi mo hai tare adu masi puno moksing asida karigumba ngasai jo habi gre khoi gi lan si leiram dar gadi harau mathoi he na kana torom bi yai haiba wafam sing adu ga Roshibina ne am tatana pale ayamba masi ge credit puno moksi ozada adu ga medals na Manipur miam gi imaibel sing wadu no leiraba adu ga lan pham masi da thengnari ba sing da ka thok jai haiba na chingba adu khoi na ngara na su jabada onable same ga so hapet unabagi amasu uzare hai tare adaga same gi mai kai digi kari kari Roshibina akhoi ne khangba yaba kari kari habirak pa kari kari le aduga ozada su lakse gi wafam se aduga Roshibina ne hana tamine se Roshibina kari kari le ge adugi mati puning thogat pire sar na ju maitai macha moina sumaina nangi angam mathakta world da sumaina tawrak paje sar su yamna harau ki aduga engonda ma sar na angam khara mateng su pangbirakhi aduga fazana adum makata ba game na su fazana kan honarak na ba sarna ju haire okay oza akoi gi oza Prem kari kari masi sana khona bagi asmai na tawru matam da hai tare ni ko phammam ga je pibi ba khotpa masa ga sana ba amasu hek taw madu gumbai wafam ga leibja khoi ne khangda ba hai tare ko oza Prem madu gumasi lakpa ya bai kari kari lei Roshibina gi mai khona jaba sida hai tare kari kari achievement ga lengak te not only paisa kharagi natabi da hai tare tung koina ade khoi puning thogot pa sam darka leidi hai tare bojik se aduga masida magum ba manas maina taruga ma ka chana ba posama or hoi khoi somda pibi darga su center gi maikai digi hai tare center gi maikai daga kari leibja no magi post kum ba kari gumba topa leiragadi khamayam da kitang share to ya ba kari ke leibja tapi se mase hana youngest Asian Games medal 2018 da lawrak padu da Majipura ahan badadi mana junior da masai angang na jo haibi khra thoipi na jo ahan badadi ma je kanam thaja bi da bani India gi usu expert adagi senior coaches khaina 48 tagi direct 52 kg 56 kg kala kan nang na kg akhoi gi category ahum kala kan da sumaina nang na muk 60 da debut to han baje angang ji mang ani so ga to kani kaina comment mayam pi bi khe adugi matung da makhoi gi adugumba comment mayam dugi matung da su thajaba amaga loina na honara kanda mana yam laina Asian junior do 60 da goal lawrakhiba adugi matung da mu youngest Asian Games medalist oina usugi sumaina bronze lawraga Jakarta Palembang gi do mahangna Asian Games ki debut hoba sumaina tawba sida khoi gi India gi topa Rajasthan gi Oja Singh atubagi atopa kari hai tare paramilitary force SSB ITBP na dum khara offer tawe ma se khoi gi da join tawro adum phajaba post ama dum pi jage khot ke na aduda khoi gi mana som da sat khitaraga di khoi magi target se thabak ama khaktang phangaga natraga adugumba gi nataba khoi gi multiple times khoi na som yam kanna thamjabada khoi gi 6 times 7 times ka hendana magi khoi gi player gi life span sida soidana khoi gi atopa game sing da launariba world champion title do adudagi henna aku suda Roshibina na lawgani haiba se khoi gi thajabani aduna maram oiraga thabak ama pigra kanda atopa state ta natraga atopa department da laigraga de mu magi yengjangadaba adagi section thorang mayam do adu kitang lapnagadaba adugi kitang future prospect to mangadabana maram oiraga mapan da thabak tawdana laikhibani aduga nahan hantak kisida 2010 gi matungda akhoi gi sahi taram do gi matungda silver medal gi position phangba khotpa tawsida honorable CM na suyamna harau harau tawbidana Sunday numita kaubira kanda angang se yam phajana encourage tawbire 1 lakh mangi sum
encouragement oina pibirei adugi matungda lengyan phi pidana dagi gift pidana honor tawraga ibe manang kanna hono thabakti soidana manipur government ge policy leijai akhoi Asian Games ki sugumba medal da sugumba post piba tasengna karib karamba pigadabano haibadu di hat panbiraktre duga soidana akhoi government policy gi matungina chanaba post amadi pigani haibase honorable CM na thambire aduga Roshibina gumba mahake budi soidana post ama piragani haibase adum thajaba pibire adubu akhoi system jida government jida oja moina ina appeal tawning badi akhoi Mirabai na akhoi Olympic level da mamang chahida phajana akhoi mai ngak pire Manipur je powerhouse of sports haidana India pumbana regard tawbiri hojiki oina di adubu mamangi Gujarat National Games ta akhoi medal tally ranking je kitang haidarakpa aduga tapna sum haidarakpa si yamna akhoi Manipuri ama oina sports kaino da family da leiba ama oja moina yamna nungaijadaba kaino ni masigi aso factor ama hairagadi akhoi grassroots level sida akhoi phajana promotion tawbaje kitang watlakpa kitang phagalakpa player sing sina atopa kaino da department sing da center gi kari ge atopa sing da chatnagiba aduduga chanagarga ju kaisu kaide Manipur haibasidi sana ningba sana roi kaisu watpa natte makhoi mayam ama chatkharazu mayam ama dum semgat pa yai hariba aduna sub junior level sida thabak mak pik draga ju akhoi gi sahi gi incentive kumba sarkar na khajiktang angang gai gi medal laura kan pibi ba incentive kumba je khitang hangat hanang jening hai tare akhoi hojik yam pik ba for example junior gi champion ama oina ba hona ba angang je ma khongup tong da ba yaroi khongup ama lupa lesing mari mga pi ba khongup to tap na ba sela ka doini adagi track suit to segai dri ba ma kaw ba thin ba torak toini adumai torak kan da yam dra ba da yam lai da ba imung amana zu tournament khoi gi expenditure chat pa khot pa hojik ti makha da ju sat pa ya dra ba ni na by year loina chatna re at least Guwahati na traga Kolkata ba uti sumaina taw ba sida minimum 50,000 to 1 lakh si minimum amount ne ba gold medalist amana ma chahi supada invest stories adu mathangi goal ama lawrak na ba hona ba da ju yum dagi adum nongmagi suraga saba imung duna adugi poto adum mapa da talaga leiraga di angang do thabak su phangdagum taw adagi mathang chahi gi am goal lawna ba hona ba da madu ngamakta dana phaba ya ba angang du ju khangtak ta tok khiba yai ba aduna thabak pidramak su akhoi gi annual any game da leiba oja sing na ju soidana yabira kani haina khalle angang goal lawraba angang amana mathang chahi ge mo goal lawba ngamna na ba aduga mana yamna elite ta sange dana international thak yogrga di Manipur na thabak pidra ju any farm amana dum pibi khiba yai maroina nupa sing ge oina di adu nupi sing na mu khitang karigumba akhoi gi homesick natragana karigumba dependency khara leidana Manipur gi homestay se pamdi pami adu nupi mayam su dum mapam da tawna khiba mayam leiri adu maina tawraga di akhoi gi thabak pidra maksu adum akhoi gi continue akhoi gi world champion continue Olympic ta ju angang singje mayam mapan da dum thokraga dum Manipur gi mai pubirakhani haina thaje jo ja maraksa kolama lai aduga akhoi gi thorom si internet ka yaram tar dio ja angak poi ga dobani internet sulebak sida thingi bani na during program si tawringi manung da haiba dai aduga call amusu lai aduga hello yamba nanau Shakespeare Rajasthandagi yam nuai ngasidi yamba special to gamada hoiji antatta Manipur da irang thokchara kasu chennupi Roshibina Naorem amadi magi oja api tambira ko oja nga ningoina da Prem silver medal lauraga maina lakpa juga masi thajadana yamba na special to gamata raga moi pubi afsa isu wahang oja Prem da wahang amakakta ga duga hoiji chennupi Roshibina da wahang amakatang hangjagi na phone tawjarapan duga medal lo pagi nuaiba hongdok jaboina atung tak batsu tungi punsida mai pakpa taw do mai pak poi biro haibam at mongol simaga pijage aduga ahan bada ai oja api tambi biro oja Prem doin laksage pagi ai wahang si handaki chennupi Roshibina la lawre ibasi oja
मागी सिल्वर मेडल ने अदो ओजाना कोई खंगे जब नॉलेज कया मा छात्र ताकि तंबीर मतुंग सेदा चनुपी ने लौरइबा सिल्वर मेडल सी मसागी ताकि तंबीबगी दुगी मतुंग इना लैरिबा हुजिक की करेंट सिचुएशन जिगा लोइना इरोइना रगा माई पाकलकपदुगी दी याम नुवाइदु सेटिस्फैक्शन ओइरे हाइना लौबीब्रा हाइबा वाफम सिमा वाहंग सिमा ओजादा हंजगे अहमद अखोगी ओजादगी पाखुम से ताबी से शेक्सपियर राजस्थान की हंगिर ओजा प्रेम करी हैबिंग thank you for calling and joining with us for the program. Satisfaction hairagadi akhoi Asian Games ta Manipur masamana ahanba goal India gi oina lohon ge habsi oja moina aina matam kaya gi mamangdagi mangjaba manglani 2018 da su bronze medal laura aga bronze adudagi hantak se silver da upgrade tawre haraga su gold dumakti yamna naknara kanda lohodre ba kai gumma magi leg injury se lairam dragadi fajana mana goal se lawbagi oithokpa do oiram gadabni adu nungai ba sidagi hena mung nungairam gani haina aina khanjabani mana goal lohodraba matungda magi injury tu na maram oiraga ngam hodre ko khangdana numittu da matha sage base aroi bani solom da silver gi bodi nungai re haraga su numitro kamai tawraga magi ayukta sanagi ba baut to loiraba matungda kaino tawraga akhoi medal ama soidre haraga su nungai ba apen ba dudi laikhide akhoi gi mayam leibak mayam na harau harau ibi ha goal lohodraga su oza kari dawbagi kaino tawroi joino yam phajana sanai sidi kaina mayam na haibira kanda kaino tawe akhoi madugi matungda sanaki ba about mathang yeng akanda akhoi China gi kangbu duna mathang goal lawkhalakpa ado Iran gi player ama khaktang na di goal medal ama thatki nupa gi category amada adumain tawrakanda akhoi gi chai ensui imphal gi angang sing je numitu da pura saba thakpa kawba makhai akhoi gi Roshibina gi fight se loiraba matung da su continue channel du da akhoi yengaba matung da akhoi yamna haitare China na mathang goal lawe aduduga akhoi na silver ama laura kanda penthok pase akhoi penthok pham thokte akhoi sapmana ba sawong sadang aktani makhoi sumaina tawraga di mathang da akhoi su maitai macha singna yamna goal ga se lawba ngamna ba hona je haiba akhoi angang sing duga ai gi angang sing ga yamna no kai no amada wakhalol amada adumaina akhoi khanna minaraga adumana wari sar kanda nungdin duma kamai haugino haiji khangaude haitar okay yam noise Shakespeare mathang Roshibina da hangi da wahang thabisi mathang gi wahang dana togi chan pi Roshibina da ina lak thangjening base ichen gi paukum ta bada nabung amoi na penjai haitar taki tangdu leita da pun si leida koi gi sinamak na thom draga di miam nam gi support kaya ma haibadi ichen na sanagi bado papanda leiba koina ujaraga ju Manipur da di landu na lumgi bana Hana ba yeng da ba kaya ama su yaw da na ti medal do phanga ka da phangi haiba paw da uraga mate to hangkana repeatedly yeng na ta nai ta ne me chu thinggan bi ba recent do in wa hangge mung dak chege ai gumba matam da silver medal phangi na Prime Minister Narendra Modi na kaure aga mana matum pire minute ani gakki matam nang aingon da kari haininge na wa hang hangaga di kari hainga isan na minute ani jiga kari wa pham tham gani Aidi koi Prime Minister na hojiksi wangang dana sudum leiriba tanja makhak oibanina kari gumba nang ningon de kari pami adu nang kari haihaningi aingon de kari pami haibo wahang si kari gumba hangeng khalasi hangdi hangoi adu hangang khalagadi akhoi gi yam sana badadi thangai ba mayam jamana loina in kano phoi nungai phongdoi hairi ba kawrak pasu ya aduga hangbi de hangoi kai gumba hangeng khalagadi kari reply kari reply to we yai haibasine koi nauna harise kari habigini khombis yam babu thagachari yam phajabu question yam bagi kai gumba unaragadi ai kai imta nijaroi aina haigadabdi Manipur gi rang si yam thuna phan biba sar gi mai taraf tagi su athuba matam da akan solution adu tang pubirau ai adu gumba puragadi ai khaktana tana atopa mayam su hena farak pa yai sir ajik kayama awa mayok nari adu hanagi tung hana leramba mohalda puragadi ai ngasi India gi na ngasi medal laurai je hena maitai macha adi India gi damak ta hena medal laurak ambasu yai ngam basu yai na haigani thank you Shakespeare adu dia to powang lebiri bra okay laijadre isen gi pokum jata jare yamna matung gi punsida su goal lowba mak oiba oibiro handa ki do goal lowga da me adu irang sina tan gi bana isen pi da su sana ba hai da sidi
असेंग ममुंग इमानबा अदी एनिमियम का इगा फाइट तोंना ngam ताना कदो लाइक की एग्जाम फंबदगी हेना लुये ना इदी लौजे दु नैचन की वाखल सु लैगी दो सोमदा इमा लेबाक त थोइबदुगा तंग चयेतनाबा पुंग द फावबदुना नीना गोल लौगिबने हाइना लौजरगा चन यो पाखुम दु सु पेनजै थागतरे थैंक यू शेक्सपियर याम नोइजै अदुगा रश्मिना कोइगी मना दम लौरे करिगुंबा कोइगी वा ngangbagi तंजा दु फंगगदी हाइ तारे मदो अखोगी ओरिबा फिबम सिदा मदुमाइना पाखुम करिगुम वहाई मतंग हाइ तारे पुनिंग सिंगसेना बो वहाई मा थमगने हाबसु तंबिरे अदुगा तोंगा तोंगा न्यूज चैनल सिंग अदुगा ते हाइ तारे निको रोशिबिना गे इंटरव्यू तोरप मतम अखोई म्याम सु उजरे चैनल म्यामना थोमजंदरे योमचंदर तोगदा याम बखोइ लो येंजरे अखोइना येंगिसे इचना करि खुमी करी हाई लेपाकी ओइना करी वांगांगे खुसु येंगिने हाइ तारे अदुगा हेन फजबदुने बखोइगिदी हुजिक्ति करिनो हानबदे खोइना खंगमद्रगसु हौजिक्ति नाहाक्सि म्यामगि लन ओइरमनिना म्यामगि लन नैसि सोपे यादी समना हारबदे खोइ मीराबाइना हंतक मागी इंजुरी मन मरम ओरकांद तौखिबसे खोइ तसेना मान नुंगाइत्रिबदो अदुगा चप माननाय खोइदसु नुंगाइतबदुम फावेबा खोइ खितंग हराउना खर नोकेना खंजबने अदुबु करि हाबतरे माइ पाक पाहिबसि माइ थिबा याउद्रदि माइ पाक पकौदे अदुना महाकिदु माइ थिरे हेना खोइना लौबा यादे अदुना रोशिबिना किसु तुंगदा लाकपा तांका कयादा हाइबताय करिगुंबा निंगनबा थौदोक अमा नत्रगा करिगुंबा थौदोक अमना इंजुरी मन लेवल दु योबुंग अमखिदब तारगसु माइ पाकपा मी हाइबसि मखादा दोम तुरुरगा मु हौगलगा मु चलगा मु माइ पाकपदु असेंग लानमी हाइतारे मदु मनेना दुमाइने खोइ मैकेदसु थमजगे अदुगा तोंगा तोंगान बो वाफम सिंग हाइतारे ने न्यूज चैनल सिंग हंगपो हंग सिंग दा लाकपदसु कोइ हौजिक ओरिबा फिबम सिदा हौजिकति मियामगे मिगेंग फम अमु ओइरबनिना करि हानि मणिपुर की सॉल्यूशन से खर थुना लोशन बिननबा होनबियु हाइबने चिंग वहाइने चिंग बसे मसी मनिंग द खरगसु तपग खोइगी पुनिंग सिंगसिनबगी मथौ अदुम ताइ हाइ तारे याम नुगाइजै अदा ngasiगी थोरम मिनिट 51 रुक्सलखरे अदुगा मिनिट 8 मुक हाइ तारे नि होजिगी थोरम सिगी अदुगा मरकसिना मेदम नंदिनी प्लेयर अमना माइ पाकपा हाइबसे कोस की यामना चावर रोल अमनी हाइबगी मतंगदा रोशिबिना की करी वखलोन लैबगे पोंगदोपिरमो हाइदना मैडम नंदिनी ना हाइबिरई वहंगसे यूट्यूब लाइव स्ट्रीमिंग दगी प्लेयर अमा हाइबसे माइ पाकपा हाइबसे कोस की यामना चावर रोल अमगी मतंगदा हाइतारे मतंगदा रोशिबिना ना फावबा हाइबतारे माइ पाक इसी अयामनबदि रोशिबिना ना खोइ वजा प्रेम ने से एकदम हाइ लेरेको अदु मसी मतंगदा करी हाइदिन ख्वाइदगी चावर रोल हाइबसी मतंगदा प्लेयर अमना माइ पाक लेइसे सिगी मतंग दो रोशिबिना की वाखलोन से करी ले खितंग थंबिरम याबरा हाइबिसे होय आइना हजिक सनजरीबा कइगुम्बा टेक्निक अमा तौबदा अखोइ इसा होइदी नौरिबा हाइ तारे अदो ओजासिदी लोइना खोइना तौगदबा ओजाना ताकपिबा टेक्निक से ओजाना चामरक लिसिंग खल्लगा खोइ ताकपिबने अदुगा खोइदी कैम खंग बनते ओजाना हाइबदो तौबा खक्तनी अदुगा कइगुम्बा खोइना प्रैक्टिस तौबा सी तौगदी सी यागदरा सी तौगदे सोइगदरा काइन डाउटफुल लेबा अदुम कांदा ओजागे चौबर रोल ले हाइदी सिगुम्बा डाउट से फजना ओजाना क्लियर तौगनी अमदी ओजाना फजना ताकपीगनी सिगुम्बा जे क्लियर तौर मतुंगदा आइना मयामदा हाइदी आइगी प्लेटफॉर्म दा परफॉर्म तौबा ngambani अदुना सिगुम्बा ओजा कइ ओजागे चौबर रोल नि हाइतारे ओके ओके ngasaiso dum chorok pahibikhre अदुगा अखोइना पुंगनिंग निंगनरप मतमदा मुजाना मोरल सपोर्ट तवी हाइबो वफम ngasai रोशिबिना हाइख्रेबा मरम आई निंगनबसी माइथिनबगी मचा अम ओहेले अदुना निंगनब फरको मतम ओजागी वखलोनमा ओजागी वाहे मना हाइतारे आइंगोंदा सपोर्ट पिरकदोइनि हाइतारे ओजागी वाहे अमदा आई सोंथरुरगसु ओजागी वाहे मना आइसि यांखलकप याइ हाइतारे अदा वफम सिंग मतंगदरि हाइबेट ओजागी ओइना ओजा प्रेमी मोत करी लेबि स्वाइस करी हाइतारे आइना ऑलवेज अखोइगी अंगांगसिंगदा कनो तौबा अखोइ यामना इमोशनल ओइगले अखोइ स्पोर्ट्समैन सिंगजे कइगुम्बा म तौरगसु लोसन बाहितबा अदगी कंपटीशन पीरियड मतम से योरागना हेना अमुक अखोइगी याम का हेना कंपटीशन फीवर गे ओइरो एंजाइटी गे ओइरो अदगी अखोइगी अवाबा इमुंगदगी हौरकपा अंगांगसिंगसिना इमा इपाना मसदैदा करी हाइतारे मोइना चागदबबो अखोइगिनेना तुंगजनजबा मनागदगी सना फावबा बंदोप थमकांदा नेशनल थाबीबा सुमाइना तौबा प्रेशर मैम जिदा मखोइना प्रेशर मखल मखल की प्रेशर नि सिदी फॉर एग्जांपल खक्तनी मैम थेंगनबा मतम सिदा ओजा मोइना खोइना तौरिसे जस्ट मोइगे इमोशनल स्टेट से कंपटीशन पीरियड टू द अदुकी मतिक कंट्रोल तौरकांदा मोइजे हाई स्पीड थमदबा यादे
aduna matam magi angang problem dugi matung ina haitare akhoi yam ka hena kai haitare aggressive oiba highly arousal oiba kangbu duna mu khitang smile tawragadi kinang overconfident ta chat khragadi khitang nang performance se phajana pi daba yai mina chance lo ge ba yai kaina khitang moi ge emotional state se khoi ge optimum arousal level ka khoi sports scientific term da adugi level du da sondharam bangang du su adugi level du da pukhalakpa aduga overconfident oiba du su magi chap saba performance ma pi na ba hojiki optimum arousal gi level dugi mental state to da thamba jam darkar oi aduna angang du na feel tawriba emotional state to phajana khanga kanda madugi matungina phajana counseling tawba encouragement tawba competition fever gumba oiraga su khitang nervousness anxiety ga laaga ju madu eradicate tawna ba haitare adugi poto adugi chana ba adum advice to adum matam ipijai haitare ojab makha tarak pusi ojadagi aina hangjani bada ojab hujiksi atopa kari karama masana sing haibetare pangthokada ba khoi tournament haitare ko yes usugi masana sida usubude do moire atopa karam ba category da masi satkada ba lei training to gadi togada boja sing mayam da khoi mathangi da haitare ahanbada leiramba status to ga haujik oriba phibam se haitare Roshibina na sigumam da yaropo matamna ngaina dana leibasi hanadagi awareness oibasi amuka helani hajariba adorgadi karam ba event sing da masi yaropa yaba leibage lakadoriba chahi kharasida or something kari habibi da same time yamnak na khoi USA da world championship senior gi November tha da leire November gi last week ta madugi pura same surgery yam kanna aduduga world championship sigi hek yamna sigi hek amu mamang da khoi gawa da taw doriba national games sigi su preparation tawri mahak national games ke ju qualify oiraga leiri aduga world championship tugi matung da world championship hais da qualify oiraga mathang chahi gi world cup muk sana ga dabani sumaina anak padadi haiba tournament sing asigi damakta target ta plan thamjari mayam punamakna su hojik angang asina ani haiba khotpada soi ngam ki ba yaw haiba haitabadagi ko mai feel tawbadi baje khoi NDTV gi news reporter man ju haibi gi bane ba khoi yam dingang thok taba aduga thabakna utsaba angang ni kaina thagat pire aduga mana feel tawraga ju wa haiba haitabadagi soi gi ba lan ke ba yawrasu e oja amagi side tagi adum apology tawjage aduga adum mayam gi asirbat mayam gi blessing adu nijari khoi India gi oina khwaidagi multiple times maximum times world champion galoba ngamba adumba player adu mayam gi lan oina oibina ba maitai macha moina adugumba blessing adum matam supada support tawbiona asum mayam dasu ai thank you blessing yam noizai adaga Roshibina loisilakpada haibetare miyam punamuktagi kari haitare ojana budi sarakpa dum haibire Roshibina personality haitare migi ngang basakpagi personality masagi khara chahi da sudum khara khai Roshibina chahi se kya hojik leise si aseng bajai chahi kun adumai sujar to dane masana ni adana kaishu akai ba kaishu haiba leite da ko aduga tawuda di sai ojana sai biri se kun dagina adum kun manga phau kun tare phau se khara dum ngang basakpa mi ne hek kana tawbus interaction se ma se dum khara dum lei haibatai adu kaishu nati India ki cricketer ayamba larik laisu da yamna kaino leite ke yam sen har ge yam sports person sing mai sana ba focus adum to bani maduna khoi larik haite moi yamna sonthabani chakhatabani na khoi loba yade masagi chana football player ma oina bo hona rakpada sana roi ma oina mayum dagi thokraga mai academy du da mai masana da focus at kana adu dagi sana roi ma engineer oisale haradi karmai to duri aduna mai lam do haitare ko aduna hoi tonganba akoi cricketer sing haibada harbajan naga dum haibale sewak naga haibale ba man of the match si put my cricket to kan sanenge da ngasi gi man of the match si loiram dai ma khangjale ni mata dori se ma khang pud horen England gi kano mana khoi gi channel gi star sport ki ama khan mo wa hang dore be English ki wa hang dore nang kari gi no ngasi kamai to no ngasi kari phawi kholi haibadu hangak ka dore ba adai the mana yes ngata khumi haibo wari leiba ngasa horok pud masi moina cho interview do haibo wani ko yam no obo wani loan gi haiba tare do Roshibina gi hindi do phazan ngangi yam no ngai
aduga akhoi mina khumak ko khob iya ya to basi su yam nuai te ba khoi na ko asal loan gi matang se swai se ga na hai ba lei aduna sahi yam ngali yam li ai khoi oza prem ga dum tanaraga interaction da dum sigum bagi kitang personality lei ba aduga yam ka hena sang ngang da ba aduga ngang thok pa khara si phat ngang bagi nungai ba khara dum lei ba jani masi mana khoi na sum khangja ba kai no mani ko masin mai khoi gi mai ke di thamjari ne aduna sai kun ka tangari hona ba yam jari medal ke amarom lorok pa ya bagi khudong cha ba dugum ba kya lei ri adu hantak marak se muk makha ta ba kari further training sat ka da ba or manipuri thadok ka da ba kari lei biri Roshibina hojik se kano World Championship ki game da muk chak ka da ne merata mathang hafta da ai injury je kitang kano taw bani na ojana ju sida doctor ga fajana tanaraga hafta muk kitang jondharaga treatment fajana tawraga muk mathang hafta de chat pa hogni mathang hafta de ado masigi chathok chasin ge tawbagi sen thum kare ge tawbasi loina bak hai tare isana loi tawgo dori ra kamai na chat khibai koina isana tawjarani ko na budi kano koi gi federation na amadi ministry gi taraf tagi TADA sai gi taraf tagi TADA dum hantoe TADA se mo handi pudi puthok sei hai tare ado hojik se mana lo bu zo horu re ado mathang yaw ba sing su mu izat ki wafam amung la ni sat tabsu yaroi sanadab su yaroi hai tare ado ngasai oza prem na hai di am phasa wafam le thawuk pi draga su ngasai incentive kari khra allowance khra tawbiraga di makhata na sum hona bado thabuk tu bade hengwai mai pala ko makhata bade pirasu aduga soidre Asian game amada khoi medalist mo oira bai bisi matik chara bani sidige na matik chaba leite aduga makhata bade su hena du mai pa ko mari adum la question aduga ngasi matam khara pibi de na khoi de to sam nungai je adu jang sai medal du mayam da hypet ut pe yabagi tanja matang khoi longjaninge yamna khoi gi mayam da su uhal laga hai batare sigumagi tanja dum lominaraga thoromasida medal si nang no ina ulo se manakal ani ma oza zoom tawraga okay uzare amngai jai nakal ama ju change nakal ama su mu change tawbiraga adunga akoi ne heg yeng nungai na ba yes okay amngai re Roshibina aduga ngasigi tanja mi kup ama haibitare ngasigi sidagi amuke hena makha tabadasu masidagi henba mai pak piraktana adu khoi lamdam sigi na mai pak po biro aduga oza prem hoina su Roshibina gumba masing langamdana kaya marum puthok pirakani haibagi thajaba leijare aikhoida aduga lamdam masida me apona mona swai tere oza prem achouba dai tama lobi dana hena mai pak na nabagi da aduga makha tabada su hona birakini haibagi thajaba ga loina na aduga ngasigi da mukta di matang asida aikoigi thoromasi losinjabagi yaba lojering aduga live session da lebiri basing loina ISCOM da meeting tabiri ba GTPL da meeting tabiri basing yam punomapu hana asigi thoromasi losinjabagi yaba da lojage punomapu kurumjare madi punam thank you so much